Majority laina laingak ama sema ngamdaba MLA sing mathangdadi vote thokpiraglaganu Dr. T Mainya. Majority laina laingak ama sema ngamdaba MLA sing mathangi election dadi thokpiraglaganu haina miyamda khunonduna haijabagi matam oiragle haina hanagi MP Dr. Thokso Mainya na phongdokhre wafam asing asi Bisnupur District Congress Committee na chinduna Nasau Maning Laikai Community Hall da pangthokiba Sangbidan Bachao Rashtriya Padai Yatra Jai Bapu Jai Bim Jai Sangbidan Abhiyan ki thoramda saruk yaraduna phongdokibani thoramadu saruk yakiba MPCC ki President Kayama Fngkhre Kuki na phongdokiba Kayama Fngkhre Kuki na phongdokibada leiba ngakpada miyam ki sakti sangi kumja 2013 dagi Manipurda BJP na lenga pairakpadagi hingbada waba phibam ama lagdi masigi maruoiba maramdi Constitution ki chanagadaba niyam sing ngakpa ngamdabadagini hauji lamda masigi miyoi kaya suthokliba irang asina maram oiraga tumpham chafam khangdana relief camp ta lairiba asi leibak asigi Constitution ki chana kanglon ngaktabadagi thokpani leibak asigi law laina miyangi punsi amadi lantum ngakpa ngamdre masi kananaba hotnaba matam oire matam asi amana amabu hunabagi matam nate Manipur gi miyam hauji hingnabagi lanthengna natana nungai yaifabadi fangdre haiki Thoramadugi losilakpada Manipur Pradesh Youth Congress ki President Wahengbam Anandana lusingduna Constitution kalasi Bharat kalasi miyam kalasi haiba kholau kayasu lauki Mito khandok tringaida delimitation tawrabadi huran bada so sinabage pangkhak oiragani KMDWO Mito khandok tringaida delimitation tawrabadi huran bada so sinabaga pangkhak oigani kanagumana nungsisana na laiminariba furup maselgi marakta singche thadinduna nungsinadana ba honaba khudakta lepu haina Kanglaipak Minority Welfare Organization KMDWO Manipur ki President Nasir Khan na thokpa chirol amana phongduragli Chirol aduna makha taraduna hai apunbagi saktam kaiba yaroi tungi mirol kanchi haiba pandamda lairiba lup asina Manipurda hana mito khandok tringaida delimitation tawgani hairiba si organization asina yabungam loi hairi Myanmar Army na airstrike ta hatkiba PDF amadi Kna-B ki skeleton sing Fngkhre hairi Prime Minister na malengi leba kayada koina chelaga irang mayok nariba Manipurda haudik fawat chatriba karigino MP Bhaiko Bharat ki Prime Minister Narendra Modi na malengi leba kayada koina chali adubu irang mayok nariba Manipurda di haudik fawat chatri Prime Minister haibasi Assambida MP haibani adubu aikoi ki Prime Minister asidi picnic minister oiduna leiri haina Rajya Sabha ki MP Bhaiko na Parliament ta phongdokhre Tamil Nadu ki MDMK MP oina lakiba Bhaiko na makhata na Parliament da phongdokhibada Prime Minister si Bharat ki mere crore chamaga nimpu gini adubu Prime Minister na malengi lebak singdi koina chali masi karamba karbar gino natraga mahak malengi leibak pumbagi Prime Minister oirabra karigidama misimina miha mipun kaya thokliba Manipur dadi chatribagi maram karigino mahak Prime Minister ama oibagi mathau ningthina pangthokte Manipur asi India na tarba haina hangki MP Bhaiko na Manipur asi India na tarba haina hangkiba wafam adu unparliamentary oi maram aduna house ki proceeding da record tawroi haina speaker gi mafam da famduna chair lauriba deputy chairman Hari Basana haiki aduga MP Bhaiko na unparliamentary haibasi karino PM gi thawongna wafam asi phongdokpani haiba wafam house ta thamki Idu ningthawdagi de lokhachage ikawda mitegi khulmai thabada yawbani haidana miyoi kharagi maming Kangpopi police na FIR palaga leirabani FIR paliba duda mai thaba yaruba Kuki leader amatagi ming yawde suyaw yawdaba yumda sum leijaba Lairiksu kaya haitaba angang khara oina FIR aduda palibani mama mapa Kuki nupi khara na mamang sahi FIR panba madamda Kangpopi SP unaduna complaint tawbadi leikhre hauji fawba FIR su kaktri case su lokhatri crime da senaba mi faba su leitri case adugi IO Muslim sub inspector amana pairibani hayengwai case lokhalakpa matamda aseng-asengba haidong narakigani maramdi FIR panbada yauriba angangsing mama mapa polisa complaint tawba chatpasing aduna kana na ikawda mitay mayum mai thaba chali haiba loina khangani aduna ikawda mitay yum mai thabada chenaba loina kokhalakigani chenfam nairo thoina warongningai oide Thasigi kunipan fawa chathagadaba state krishi mela hangdokre lebak ama chawkhatbada agriculture na asoba thodang lawri governor State Agricultural Management and Extension Training Institute Manipur amadi Department of Agriculture Government of Manipur na sinduna ngasidagi hauduna thasigi kunifan fawa chathagadaba State Krishi Mela 2025 ngasi Palace Compound da leiba
Ibu Yaima Sumang Nila Sanglenda Manipuri Governor Ajay Kumar Bahalana Haokhre Mela Haudobagi Thauram aduda Central Agricultural University Imphal gi Vice Chancellor Dr. Anupa Mishra amadi Agriculture Department Government of Manipur gi Principal Secretary Arun Kumar Sinha su saruk yakibaga loinana lamdam asida leiriba laumi kunmanga da phangpham thokpa beneficiary sing khusinaki amadi tongan ba district singdagi lakpa laumi singna puthokpa chana chaknabagi polam singi oiba stall kuntra taru hangduna laumi singna lamdam asida puthokpa pothok sing utki agriculture gi lamda khang hairaba kaya amadi laumi singna puna saruk yaduna pangthokiba thauram aduda Governor Ajay Kumar Bahalana phongdokibada Manipur khaktana tana leibak ama chakotba haibachida agriculture na soba tawdang lauri masina entrepreneur kaya semlakpagi masak ama soiri laumi singi oiba scheme kaya semduna makhoibu pungning tawgalibani mahangna high state lenga sina su laumi singi oiba thabak tawram kaya paikhatuna makhatana laumi singi dama honna rakhigani aikhoi khudimak su laumi singbu pungning tawgatuna pothok kaya puthokna ba pandamda hena pakthok chawthokna ba honasi ngasi dagi hogadori ba mela sina su laumi singda hena thauna hatuna hena kana ba mela oirakani haina sumhangna phongdoki